president rule asi khoi matam sangna thahum yengaga lae megi march ki tang nipan da adung loba free movement gi adung loba thorang ama fail oi khiba matam adu da manipur miyamna tawrukriba thorang adu yamna chingna khibani adu matam adu da chingnaraga lekhiba por do ngarang gi me kunda manipur haiba mingasi lawthoga chalu na hairakpa masigi ware basi yengpa kan da di akoina chingna khiba madu tat tawshinabani masi terrorist narco terrorist singda surrender tauba adung loba president rule gi administration nama oire habase masi miyamna confirm tawre habasi ngarang chapchana khangi aduna manipur da masi tholeiba issue sigi yamna laibak thiba poti karino haira kanda aikoi gi iramdam irei pa ase masi gi value khangdaba state asigi identity sibu challenge tauba amari state asigi identity sibu undermine tauba amari masibu hanthana yengba maming je tholasu yai thondusu yai tharasu yai thadasu yai masi loktokasu yai kaina tarai na lepa singbo ware lobung amai se lamdam masigi lengak sasan pairiba adung lo mioi singa se adung loba alien administration alien government amana aikoi leba se pairabra haibadugi chapchaba madugi khudam moina oirak padong na tawi aduna hairiba masigi portion leibana maram oira kanda manipur miyamna Athouba da masi aikoi pungni funi pansi manung sidesda miyam da aikoi chapchana karamba sarakta karamba wakhalonda anti state oiba adung loba manipur gi idea amadi manipur gi identity gi mayok ta leiba challenge to decision se logi bano haibasi mari lenaba authority singna explain to godabani aduga pungni funi pan sigi manungda masigi responsibility si khwaidagi awang ba thakta lobom thoina khaliba aikoi gi security advisor DGP amadi chief secretary makoi ohum asi manipur da moina thampuri ba sidagi makoi pungni funi pan sigi manungda resign to godabani aikoi gi adung laba aikoi gi state ki leiba sigi administration ase masi aikoi suksang ni yeng pasida handaki thodo sisu narco terrorist elements singda surrender tawthokpa amadi makoi bu appease tawna ba makoi pelan na bo na ba da manipur gi identity compromise tawrusu yaina khalakpa manipur gi adung laba security gi khoi gi arrangement puna ma se compromise tawrusu yaina khalakpa adum mawong ama yam chawna mami tarak pasina akoi manipur da president rule se matam sangna lebi yaroi president rule han gragadabani president rule louthokadabani haiba demand ase yam hubna masigi kholao si lominaba amadi manipur dagi alien administration oina laiba mitop mayam na khulingaga leba asibu sasan tawbudagi ngasi manipur gi identity da singna reiba manipur haiba ming asibu muthatpada makoi da karimta phawdriba se isagi irei pa asigi irei cha singdadi madugi awaba amadi masigi pendaba se kamaina legebse madu khangdaba mayam amana khulingaga leba asida rule tawribani leba asi administration tawribani haibase masi akoi manipur miyam pomna hubbaga manipur dagi hanginaba manipur dagi lauthok hinanaba miyang apunba khongjang changchan minanaba sem sajun lebiu